आकाशवाणी इम्फाल ngangom kiran pau pajari ahan badamaroiba pau Kaishampat laimazam laikai miyoi ama mangkhibadu fangnanaba security force singnabu mafam singda thibu magi thabak kanna chathari ngasi ordnance factory deni leibaki mafam kayada palan thormasi pangthoknari amasung Bharat amasung New Zealand na ngak selamade lalol itik lamda hena tengbang pinanaba yana chemanga sahi tawna krei Imphal West Jilla gi Kaishampat laimazam laikai dagi sahi kullom suraba luang them mukesh ko mi ema mangkiba du phangnanaba police amasung atai security force singna singnabo mafam singda thibo magi thabak chathari Rajya Police ki control room na thadorok cherolama da hai miyoi asi thasi ki tara tarukta mangkre habi ki wakat cherolama Imphal Police Station gi osi da pikalaklama matungda mahakpu phangnanaba thibo magi thabak leptana chathari Amoromda lakhiba nongoi amadi aina yadaba khusu khulai sing phagnaba singamasung tampaki mafam kayada security force na thibo magi thabak su leptana chathari Imphal East Jilla gi Andro Police Station gi manung chanba Don Bosco Training Center gi manak laiba ngarian chingthaktagi 12 bore single barrel nongoi ama magazine yawba 9mm pistol ani 36 hand grenade mari radio setama insas gi magazine ani SLR gi magazine ama anti riot shell ahum bulletproof helmet ani bulletproof jacket ani amasung tongan makal gi nongoi maru sing phagat le Bishnupur Jilla gi ningthau khong kha kairungbom laikai dagi ngarang security force na KCP PWG gi me ama phare mangon dagi 9mm pistol ama tongan makal gi nongoi maru mapan fangle hari atopa lalalop asigi me amasu Imphal West ki hauribi mayai laikai dagi ngarang Manipur police na phare mak miyam sarkari karmachari sing amasung dukandar sing dagi namduna sel khaibada chanaba me ni hairi samurong naurem chopro makha laikai dagi su pripak UPPK gi me amangarang police na phare mahaksu miyam dagi namduna sel khaibada chanaba me ni hairi Imphal West ki Langol Game Village Zone 3 gi Maricom Region and Boxing Foundation manaktagi ngarang security force na RPF PLA gi me amasu phare hari thasi gi tara taruktana Tengnopul Jilla gi Kuljang Khuldagi security force na miyoi ama brown sugar yaw sapon cap sam kuntra tarik ka kona na phare ngasi ordnance factory deni lebak asigi ihan hanba ordnance factory Kolkata gi Kosipur da kumja lising machani pansum amada linkhatki ordnance factory na lebak asigi ngaksel gi lamda piriba tengbang simu singthaduna palan tharomasi sahi khudingi pangthukli Hiram asigi matangda Manipur University gi Law Department ki head Dr. Y Premanandana Akashwani Imphal da hai ordnance factory singda nongmai yauna apikbo khusu khulai singdagi hauraga tengna singba achoba ngaksel ga mari lenaba khusu khulai kya sari palan thoromasi pangthokpada ngaksel gi khusu khulai sing sabda sizinaba anawu makhal gi technology amasung anobu innovation kya utuna lammasida khumang chawchilakliba kaya simyamda khanghalli Masigi matakta lebak asibu ngak senbada thoi kathokraba thauna pharaba lanmi singi ofamda numit asida ikai khomnaba su uddi Dr. Premanandan hai 18 March ta ordnance factory day tawribasiki maruiba magi significance ekhoina nainabada tare thokna khaidokpa yai maruina khoigi recognition of defense contribution aduga amoromdana ekhoigi defense equipment mayam world class da puthoriba singsigi ekhoina contribution utpunumini ade hendokna masina ekhoi national security amonna kankalhanba mohelli madu natana ekhoi economic impact haidana india dagi puthoriba ko arms mayam se atoba lebak mayam da marketing tawdana ekhoi da achobo economic impact amasu pure ade madu natana ordnance factory da thabak suiba workforce amasung armed forces mayam sigi mokhoida khoi special tribute ama pibine na khoi lobye District Administration Churasanpur na sinduna ngarang numidang pangthukiba Mar Inpui amasung Zomi Council ilusing basing yawba mifamna Churasanpur town da mahusagi phium da hanjal handuna santi puraknaba yanakre Mar Inpui ki president amadi vice president amasung Zomi Council ki chairman amadi general secretary na punna sahi tawduna thadorokpa yana serol amada hai thasi ki taratarukta janhang lamka kauba miyo ema purakkibagi wahudagi mafamadu da chawnu unkanaba thoktuna oirakliba phium madu nakal animakna pungning phathana santi hanjalaknaba miyamda appeal tawri Thaudok adu local customary law gi matung inna sangtainana basu nakalani na yanaki Churasanpur da shutdown gi khongjang sanction bi yauna miyam gi mahoksa gi punsida akai buthon be yaba thong sing khudakta gi handok na basu Mar Inpui amasung Zomi Council na yanaki
मार स्टूडेंट्स एसोसिएशन असु चुरचानपुर दा सटडाउन की खोंगिंग जंक्शन लंबदु हंडोकले हरी एसोसिएशन असिना थादोरक पचेरोल अमदा हाई मियामना मफम अदुदा शांति हंजनना बहानबदा मतेंग पांगबियु सेनापति की डेप्यूटी कमिश्नर मामोनी डोलेना सभापति होइदुना ngarang DC ऑफिस की कॉन्फ्रेंस हॉल दा सेनापति की तुरेल सिंह लू नाना थमननबगी मतांगना मिफम अमा पांगथोखरे मिफम अदुदा जिला असिदा चेलिब तुरेल सिंह मोचिंदना लू नाना थमनना बहानबदा डिस्ट्रिक्ट एडमिनिस्ट्रेशन ऑटोनोमस डिस्ट्रिक्ट काउंसिल कारोंग सेनापति टाउन कमिटी अमसुंग मियामगिदम थबक तौरिबा लुपसिंगना पुन्ना थौदांग लौमिननबा डेप्यूटी कमिश्नरना अपील तौकी हिरम सिंह मतंग मियामना निंगथिना खंगननब थौरम सिंह पाक्सना पाइकनबसु डेप्यूटी कमिश्नर खंगनखी ताबिरिब पावसी आकाशवाणी इम्फाल दगिनी भारत अमसुंग न्यूजीलैंड ना ngaksil amasung lalol itikilamda hena tengbang pinanaba yana chemanga sahi taunakre न्यू दिल्ली दंगरंग प्रधानमंत्री नरेंद्र मोदी अमसुंग न्यूजीलैंड की प्रधानमंत्री क्रिस्टोफर लक्सन वरी सानरब मतुंगदा यानसे सिंगदु सही तौनखिबनी यानसे सिंगदु की मनुंगदा ngaksil मही मसिंग तंबा साना खोनबा हैरा थाबा मसुंग उमंग योखतुना थंबगी मतंगदा अमगमग तेंगबांग पिनबा हेंगत अनबो वापम सिंग यावरी तुंगदा लुसिंगबा अनिना पुन्ना पांगथोकिबा पावगी मिफम अमदा प्रधानमंत्री नरेंद्र मोदी ना हाई लेबाक अनिना ngaksil अमसुंग सिक्योरिटी की लमदा अहिनबा तेंगबांग पिननबा यानरे ललोलिटिक तौबा अमसुंग सेल थादबगी लमदा हेना लाइथोक हनबा अयत अपन यावदना ललोलिटिक तौननबा वाफम सिंगसु लेबाक अनिना यानरे प्रधानमंत्री ना हाई दोनों देशों के बीच एक परस्पर लाभकारी फ्री ट्रेड एग्रीमेंट पर नेगोशिएशंस शुरू करने का निर्णय लिया गया है। इससे आपसी व्यापार और निवेश के पोटेंशियल को बढ़ावा मिलेगा। डेयरी, फूड प्रोसेसिंग और फार्मा जैसे क्षेत्रों में आपसी सहयोग और निवेश को प्रोत्साहित किया जाएगा। रिन्यूएबल एनर्जी और क्रिटिकल मिनरल क्षेत्रों में आपसी सहयोग को हमने प्राथमिकता दी है। छत्तीसगढ़ की बीजापुर जिला दा माओइस्ट की मियोई तरमापन खुलाई थादुक्तुना सिक्योरिटी फोर्स दा संजरखरे जिला अदुगी एसपी जितेंद्र कुमार यादव नहाई ngarang संजरखिबा माओइस्ट सिंग अदुगी मनुंगदा हानना फाननबा थीरिबा मरुओइबा मियोई कया यावरी महाकना हाई लैंगाकना मखोइबा खुंदा लैता हननबा पाइखलिबा थौसेलगी मखादा लैंगाकता संजरकपा माओइस्ट की मियोई अमममदा सेल ओइना लुपा लिसिंग 15 गी अहानबा मतेंग पीरी अतोप थौदोक अमदा कोंडागांव जिला दा माओइस्ट अमसु लैंगाकता संजरखरे हारी अमरोमदा सिक्योरिटी फोर्स ना दंतेवाला थीबमगी थबक चथबदा किलोग्राम 5 रोम लुम्बा आईडी अमसु फंगले हारी इंग्लैंड दा ngarang numidang waramdagi haukiba kabadi world cup 2015 दा भारत की नुपा टीमना इटलीबो पांजन हुंपुमरी कुनिथोय दा माइथिबा पीखरे ngarang अहुब नुमित सानखिबा मैच अमदना इंग्लैंड की नुपा टीमना हेंगरेबो पांजन चामा अमा कुनमंगा दा थोइकी एशिया महादेश की वांगमदा अहानबो ओइना पांगथोकपा वर्ल्ड कप असिदा यूनाइटेड किंगडम की तोंगान मफम मरीदा कबाडी वर्ल्ड कप असि नुमित 3 नि चुपना मैच हुंपु सानगनी हाइरी ngasi phongba pause singimar oy pausingedam hauzik Heirangkhongjam Bhavan leire Bhavan Thagachari Kiran yausang kumagi suti oikibana Imphal phongba pauche sing asi su phongnadri adum oinamak Tamelong da phongba pauche ganfu melda National Tobacco Control Program gi mifam jila asida pangthoki bagi pauna ahan ba headline oiri Manipur da thokliba trial Manipur da thokliba Irangi trial Guwahati da sathari haina Supreme Court na thamkiba wafamna pauchi asigi ani suba headline oiri Nagaland Vidhan Sabha na santigi wari sanabada luchingadabani haina Rising People's Party RPP na phongdo kiba wafam pauchi asida maru oiba pau ina phongli Kiran Thagachari Bhavan aroibada maru oy pau amohanna Kaishampat laimazam laikai mioi ama mangkhibadu fangnanaba security force singna chingnaba mafam singda thibamagi thabak kanna chathari ngasi ordnance factory day ni laibaki mafam kaya da palan tharumasi pangthoknari amasung Bharat amasung New Zealand na ngakselama dilalol itikilamda hena tengbang pinanaba yana chemanga sahi taunakre paulo jare